Biometric ki kuthangda miyam da ching fanganaba thorang tawba sina beneficiary singda chingnaba leiraroi haina Chief Minister and Nongkham Satang Village da yungba border pillar number Marifuni thoi ge chai nari bagi matangda hayeng tamu gi DC yauna joint survey ma chatharagani haina Chief Minister and Rai Kendra gi nafsa gi makhada piriba cheng lorage haina MLA El Susindro Masayauna contractor ni haiba El Hemantagi new check on the laiba any enterprises tiva chat ubada office tiva fangdabadagi miyam khoi sauna kre amadi Imphal police station gi NSCN IM gi maru oiba miyo yama nasi nongalam daida na thokule chen kre chingnaba mafam sinda park senathi bo mari thobak chat Times of Manipuri Manipuri Paumi ing tabiriba mayam punumapu ASHAPRIYA na taram nokchari ngasigi maruiba pausing miyam da macha khaina pizari biometric ki kuthangda miyam da ching fanganaba thorang tawba sina beneficiary da chingnaba leiraroi haina Chief Minister and Birena Fongdokre wafam asi ngasi CM Bangalo da leiba Darbar Hall da pangthokpa launching of fair price shop automation in Manipur gi thoramda fongdokibani Thauramadu da Deputy Chief Minister Y. Joy Kumar, Captain PD Minister Karam Shyam, Forest Minister T. Hai Shyam Kumar, Agriculture Minister V. Hankhalian Yauna, MLA Kyasu Sarugya Ki. Ahan bagi oina Kaisamthong Haingang Amadi Lamsang Kendra gi oina Chief Minister na launch tawki. Thauramadu ka mari leirana Chief Minister N. Biren na makha taraduna. Matam kuinagi mamangdagi sarkar asina khanduna lakpani adubo ngasidi thabak oina pangthok pangamle. Nafsa gi makhada lakpa cheng sing asi fair price shop ki kuthangda lauba matamda isa gi fangfam thokpa cheng sing adu kanagumana lauthokpa card asa bapairaga cheng lauthokpa kaya adu thingnanaba laukhalakpa thorangni haujik fawbada ration card asi state asi gi oina lakh manga lising humfumapan chatruka marifunipan ni aduga AAY amadi priority puna household masing asina lakh kulhumdoi lising marifutare chamapan gani fumapan ni Nafsagi makhada fangba chengi sarukna quintal lakh ama lising kuntramathoi chatruk kuntranithoi dasmit mari mangani aikhoina isage cheng lobo matamda biometric tawduna loba sina marakta aranba tawdre haiba khangmangam lagani haiki hairiba beneficiary singsina aikhoi fair price shop singdira chatlakanda moi biometric aikhoi gi government gi office singda karida tawriba aikhoi present gi nammaga tawriba sumaina magi khubi ji tak tak nammakanda Masagi share ru phangba yarani aduna maduna akoina duplicacy aduga atopa means amana torkanda leakage taunana bai khudong cha base pidana bahona bani aduna ahan bagi oina akoi mafam tarada akoi ngasi gi launch to bosi mafam tarani madu hore nai write up oina mayam da details oina pijerage aduga state pumbal oina cover to godoini aduna masi gi system ji haurubanina nahan gai ekoi government da leijaramba aduga praja mayam da cheng phangi natraga phangde suna phangde ka I kakte wati an torom singdo madugi streamline toba ngamagani haiba madugi message potuni aduna huje ekoi madugi demonstration khara akoi beneficiary khara da ekoi pinana ba tawjage madu media gi manu pangthina cover tobiraga mayam da awareness oina sandok pinana ba Kangan binana wa yapil tokjari Nongkham Satang Village ta yungba border pillar number Marifuni thoi ge chayet nariba amadi lambi sembada Myanmar army na athingba pire haibagi matangda hayeng tamu gi DC yauna joint survey ama chatharagani haina Chief Minister and Birena Fongdokre wafam asing asi CM Bangalo da leiba Darbar Hall da pangthokpa launching of fair price shop automation in Manipur gamari leinana paumi sing da Fongdokibani mahak na makha taraduna China riba mafam asigi matang dasu external affairs dasu paupi kre hayenge joint survey asida village chief yauna madilena ba official kayasu saruk yagani Myanmar dagi su tamugi DC yauna official kayasu lainarakani mafam aduda joint survey tawbugi report laklaga kari tawbo yage habadu lepkani haiki State government has already informed the ministry and that tomorrow there will be a joint survey along with the Deputy Commissioner of Tammu. We are also inviting the representative from Myanmar, Tammu area,
along with Assam Rifle State Deputy Commissioner and the village chiefs. All will be there, and they will survey jointly and find out a solution. Adumang laitri hujing with Tamugi. DC kari kay mo asong isu yahol laga. Ako isum de isu yahol laga. Assam Rifle Police DC village mayam trokan da joint survey ma hiyeng. Taunun na bagi hana tauri. Adugi report tugi matungi na koi kari tauri ke bilateral report na. Ako na ita one side to wea da. Adugi point hiyeng survey report tugi matung da mukhanas. Sigi paper dara clarification na musu contractor duna lakho mala narang idara. Ado MLA का contractor तो रुकी मरकते नहीं कोई की सोंगी साइड की दी तो गवर्नमेंट की साइड की दी मोई लाओ की बखो की बगे कोई क्लैरिफिकेशन होने रिपोर्ट हम फिर आने कोई खुराई केंद्र की नेशनल फूड सिक्योरिटी एक्ट की मखादा पीरी बच्चें की एजेंट सिंगल लोइनना MLA एल सुसिंद्रो मसायाउना सेन थिदोक लगा फंगफम थोकपा चेंग लौरगे हाइना खुराई केंद्र की कॉन्ट्रैक्टर ने हाइबा एल हेमंतगी न्यू चेक ऑन द लई हाइबा एनी एंटरप्राइजेस थीबा चलुबदा ऑफिस थीबा फंगदबदगी मियाम खो साउनख्रे थौदोगसिगी मतंगदा MLA एल सुसिंद्रो ना हाई कॉन्ट्रैक्टर ने हाइबा सिना सेन पीरो चेंग पीरगे हाइकिबादुगी मतुंग इना खुराई की एजेंट सिंगना सेल खाइजिनरगा चेंग लौनबगी न्यू चेक ऑन द एनी एंटरप्राइजेस थीरुबदा थीबा फंगखिदे मसिना ताकले मदुदी कॉन्ट्रैक्टर असि कनागुम्बा मियोइना इनसिलगा पंगांगदा ngangbा मिनी खुराई केंद्र की दंग चेंग फंगद्रिबासिना केंद्र सिगी मियामबो कॉन्ट्रैक्टर असिना हंथने येंगले हाइबने असिगुम्बा कॉन्ट्रैक्टर असि हेक फंगबगा लोगी मतुंग इना चेराक फंगनगनी हाइरदुना खुराई मियामगी चेंग फंगद्रिबा फावबा थांगजिलिबा खोंगथांग हंदोकलोय हाइना फंगदोखी तांकुन मरी द खबर हाप मतुंग द अखोई की कॉन्ट्रैक्टर नॉमिनीसिना चेंग दो पीरो अना हाइरदो तबिगनो अखोई की इशू जे नमधरगा मान ngang तार कांद प्रजा मियाम सिना जस्टिस तौजनोबा सिदैजदा यंगो खुराई केंद्र की ट्रांसपोर्ट कॉन्ट्रैक्टर एल हेमंतदा लैरे हाइबा केंद्र सिगी था मंगा की चेंग प्रजा सिंगी मफमदा सिनद्रबदी मखल मखा के आगे अकनबा खोंजंग चंगसिलगनी हाइना JAC against the bomb blast at खुराई साजोर लेकाई के कन्वेनर CIS उषारंजन फोंदोखरे ngasi खुराई साजोर लेकाई दा लैबा MLA एल सुसिंद्रो की युमदा पांगथोकिबा पाउमी सिंगा उनबा मदा महाकना मखा ताना हाइकिबदा लैंगाकना पाइखलकपा स्कीम सिंगी मनुंगदा नफसा असि यामना फबा अमदी यामना कानबा स्कीम अमने हाइबा स्कीम असि की मखादा प्रजा सिंगना मागी चाकथुंग फंगदबगी दमक प्रजा सिंगना लोकल MLA दा वाकतपने हिरम असिदा LJP की स्पोक्सपर्सन ना मथोंग होक्तबा खुराई केंद्र की MLA ना ड्रामा सानबनी हाइबन चिंगबा युमफम याउदबा मराल कया सिरकलिबसी यामना लाइबक थीबनी हाइकी defamation charge tawgani hana tawbiyo we are ready to face it koi face tawjage defamation kana tawdoribno tawningma tawbiyo koi dum lengjaro idum leijage adubu defamation tawjingai da defamation gi meaning phajana hana khangbiyo kana defame tawbuno haibje khangbiyo aduga koi gi contractor na hai koi MLA se national food security act की मरम द खंगबी द्रमाले आयना माना करम कॉन्ट्रैक्टर चेक चिकटोक चिकिंग तोनबा माना करी राइट लेदर माना MLA अमदा नफसपागी नफसागी एक की मरम ताकपगी मागी करी मा क्या क्वालिफाइड और मीनो इम्फाल पुलिस स्टेशन की लोकअपटगी NACN IM की मरु ओइबा मियोयमा ngasi nongalamdaida nanthoktuna chenkhre थौदोकसी ngasi nongalamdai pung ahum khara helakpa duwaida thokiba oirampa yai hairi lokap tagi nanthoktuna chenkraba NACN IM gi miyoi adudi self style private tailek panmai chahi kulhumdoi apokpa polunmun panmai tausang village khaupum dagini hauzik case amaga mari leinana Imphal police station gi custody da remand lauthaduna leibani hairi mahak lokap tagi nanthokre haiba paw he phangbaga police na chingnaba mafam singda paksana thiba humbagi thabak chathakre Tom TV na fangba paugi matung inna Imphal police station ge kha thangba mafam sing ya school police lane amadi kaisam thong kabui khulgia koiba mafam sinda pak sana thi humagi thabak chathaki adumakpo chen khraba miyoi asigi lala langjin hauzik fawba khangmangam dri hairi
Nakal amaromda thaudok asiki makha tarakpada Imphal West Commando Bazar Unit nasu City Police Station ki manung chanba MZ Avenue Major Khol Kaliwari gi akoiba mafam sinda paksana thiba humagi thabak chathakre. District asiki Additional SP Operation AZ Sarma gi miyeng makhada Imphal West Police Commando Bazar Unit na numidang wairam pung mangaga minute taradagi mangaga minute ni fumanga fawba chathakiba operation aduda punna miyoi chaniga kun masa masagi saktak che puthokanduna masa khangthokpagi thabak chathaki. Maduda masagi saktak che yaudaba miyoi manga makhatana verification chathanabagi damak City Police sinaki. Ministry of Donor gi makhada Department of Art and Culture Government of Manipur sinduna numit kunmangani chupna chatharakpa residential workshop for teaching of music to school children nasi Palace Compound laiba Maharaja Chandrakirti Auditorium da loisinkhre. Art and Culture gi Minister L. Janta Kumar na fongdokibada tongan ba mafam nagi lakpa ching amadi tamgi mahiroi singna amata oina punsinduna jagoi isai gi apunba performance ama ubada yamna nungaiba fawi. Ching amadi tamgi oiba nat amadi chanabagi damak malemda chawthokchaba fawi haina makhataki. Khoida leremi makhalgi yam inherent oiba makhali character ma yaudise ko chingda lerba ahlam ching thambiramba tapakta leiba ahlam ching thambiramba sigum makhali indigenous oiba makhalgi put mayam se masi akoina mong tana sindil la bakanda madu yamna fajaba makhali podam yam unique oiba and peculiar in nature madu oiba makhali podam adu mapan the world upon the mission na pixie tongan jaga mission na yang beri yang nak thok ba hai betai ala masi akoi na masi ja koi preserve to banai bese it is our responsibility. Nauria pakhang lakpa kendra da haujik fawda nafsagi makhada tha kayagi cheng pikre Chengi kota na kayano card kaya pikre haibagi matangda badi leinaba singna athuboda white paper ama puthoktuna khangalu haina hanagi MLA RK Anand na fongdokre wafam asing asi Nauria pakhang lakpa kendrigi manungda leiba lambi sing Waisel marigi haujik oiriba fibam amade RLI singi fibam sing haktena na yengsinbaga mani leina fongdokibane Lairenjam saval da leiba tihai Suranjoy kaubamiyo yamana fongdorakpada Lairenjam gi lambi asi asuki matik fatre Mahai tamfam sang sing kaya sulairi. Matam ama RK Anand karingai matamda lambi asi koilas tharambadagi ngasi fawba karimata yengsindana lairi. Masina praja singda asuki matik awaba oire haiki. Violate toragari yam serious violations then lowi. Masi akoi streamline tong no honabda sahi ani khare hen hype tai. Let the elected work, let the government officials function in elected say. Koi MLA OBI lady mayam sings no work to vision my matone ida kwisu yaringe dia kwisu interfere torok te have to ngasi di this very day say any help kwisi di so complaints ma'am lak panu marga masi to thok pra wa fan the khalaga so I see the koi intervene toraga koi streamline to thopa sum thok chum gane have se sia koi puno ki wa khalo have wa fan do ni and I in a press so hajam sig matang na PDS matang the distribution ki oba timing lakpa matamda aina mayamda haijaningi si maroina chengyen biriba agent khangde ama khangde mayamda aina thamjaningi se I'll take personal interest lawjagani chengyen ba matamda prajada phajana yawriba niyom sumna yawra habse surprise visit and haibtai if necessarily duly informed torga spot inspection to what tangai pedragadi I sound so yaujaraga pressing so yaubiraga si mayam si justice program one of the mating pangbiyo hai basa isu media gi isilnaw sinda electronics ki and print media isilnaw sin so apil tawjariba Khongchada duga mari leinana ex MLA RK Anand na haikibada hana oiramba kendra sigi fibam asuki matik soksile lambi thong yauna fibam thina sokpa kaya asina ngasidi praja sing asuki matik awaba mamayok nare IVR ODR amadi MDR gi lambi sing ningthina maintain tawdre amaromda kendra sida nafsagi makhada praja singda tha kaya gi cheng fangalabagi haibasi hangba yaba wahang ama oire hiram singda praja singna sengba ma khanghan da ba haibasi yamna laibak thibane hiram asida mari leinaba singna white paper ama puthokuna khangalu haiki
State asigi issue kaya lainingai famgidamak question chenaba tokpiro haina hanagi MLA RK Ananna fondokre wafam asing asi nauria pakhang lakpa kendragi mafam kayada hauzik oiriba lambi thong yauna hiram kayagi matangda yengsinbaga mari lainana paumi singa unaba amada fongdokhibani mahakna makha taraduna state asida CAB gi matang Indo Naga peace talk ki wafam border da lamgi chayet naba kaya lairi masigi mathakta ikang thokpa yabagi fibam lairiba tanja asida famgidamak sarkar manungda achauba irang ama laiba haibasi yamna laibak thibani masina state asigi chawkhat thorangda thinda hanba oigani masida natana aruba issue kaya asi punna thengnagadaba matam asida leader tanaba minister oinanaba koichen chenaba kaya tawba sina state asida president rule lakhannabagi machak oina thokani Delhi da laiduna angam tanabagi thabak topiro haiki PR la kanda thoki bigi ke no malaysia bitterness nama koi da leo bi haibatai da koi ngasi leiriba situation se ngasi center da BJP na pai koi state su BJP na lead over koi coalition government ni ana koi da filter already as a politician haibatai dagi extremely moina akoi da filter already azada filter jo haibai sium yam sarang na marks da sium thoning da ba PR na chingba yam na khoi na akoi di yam na harmful over political development laktan PR lak tar ga di akoi na Manipur miyam na ngasi legitimately elected government ma gi through da akoi Manipur miyam gi aspiration Manipur miyam gi demand miyam sing se khoi na resist to bung amne akoi thengna bang amne khamna miyam sing se si political sarang na bisina leiraga di PR guma laktar de mase khoi apam bai mayok lakne ha bise khoi ningsan min ba changi ha bitu ni aina thamjading is paugi marthana te me brega matang lozari Gitam University Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidate singna admission to bibi yaragani campus manung da masagi hospital leizaraba medical college ni room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni MSc Nursing da admission fanglaba mahiroi singda tha khuding gi stipend oina lupa lising tara fangani tuition fee structure BSc rupees 30,000 per year Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 50% in aggregate. Manipur gi mahiroi singi oina entrance test yaudana direct admission tawbiba yagani. Subna taki seat 15 khaktani. Akupa marol gidama contact tawbirau Educare Zone near Bosem Babupara, phone number 60090622261, Natraga 87940262277. Break matungda mayam taram nokchare makadaba pau pizare Party function amada government employee amana dai stafam batanatana party gi ming thaba certificate ta signature tawba haibasi All India Services Conduct Rules 1968 ki matung ina yade haina Hairok Block Congress Committee ki President Thokchom Ranjan na fongdokre wafam asing asi Manipur Press Club ta pangthokpa pawgi mifam amada fongdokhibani mahak na makha taraduna haukiba July gi tareta Hairok Kendra gi manung da lairiba class 10 amadi class 12 ki parikha da mark wangna fangduna mai paklaglaba mahairoi sing mana yenthokpa ki thauram adubudi thagat pa fongdokle adubu thauram adu da guest of honor oikiba education S ki director Thokchom Kiran Kumar amadi ZEO Thobal anina party function asida Yauba haibasi government employee ama oiraga services rule khanghodrabra amasung education S ki director masana party gi maming thaba certificate ta signature tawribasi aran bathabakni government employee amatana rajniti ga mari leinaba thabak thoramda involve tawsin basi ain gi matung ina lali maram aduna makha tana makhoi gi mathakta kari action lokhatpa yabagi haibadu khangan khigani aduga makha taba step singju lawrakhigani Meritorious Award yanthok libra angang singbu lana lamjing libra gyan tade maram aduna education S ki director na wafam asigi matangda athuba matamda sengdorakadabani haina mahak makha ki kogi asagi Meritorious Award piraga moi puning thogalaga angang singdugi encourage tawbibane haraga lana pot amadi angang singdugi concept tungi lambida mogi concept da lana sakhi pot amadi lehelle maramdi government ki employee mana service ta leba mana
political party ke mari leine de have se rule se anga sin dikhangja ponte madu poto sida certification sakhi oraga director department of education s manipur hana ama tharame sina maram oraga anga sing du wakhan do karino la mogi wakhan da la na sakhi bai keno ma legadaw reba sida kari gumba mana soi tori basi yai hana man masana khanbi bataraga di mama sahab si education director si bjp da ma enroll tawrabra party ki certificate tamana soi torisma party di yaura bravo sina ina jeni sina mum education director da adura sigma thabak se masina koi samaj da lana chalan bai kano mi yang ma adum party ki campaign da ma si yausile haibagi pot ama lagadorni patang sida aduna sig poside koi yamna nuwai da ba kano mane aduna masigi si education director na yam thuna sengdon bado sengdopi bado adu koi pamjai Angang singda police kanano khanganaba amade police ubada angang singda aki akhang leitanaba loinana angang singi oiba case sing lakpada mipaidana makhoi gi oiba londa phongdok chawa ngamnabagi pandamda Thawbal district e police station taruk tangasi child friendly police station sing hangdokre Thoromaduda Manipur Commission for Protection of Child Rights MP CPR gi chairperson Sumita Balaning Thozam Wing Manipur gi Noni Balana Rengbam amasung Thawbal gi SP Dr. S. Ibom Chana chingba miyoi singna sarukya khi Thoromaduda SP Dr. S. Ibom Chana haikibada government na lokalakpa khongthang amo oina thamliba pandamasi angang singda police station sing asi child friendly oiba amadi station da changaklaga angang sing asida afafatagi awareness piduna lo na yaba amasung yadav sing khanganduna police su mini makhoi gi guardian ni haiba utnabagi damak amadi Kihan Kangan bagi tawong sing chathadanaba khongthang asi paikhatpani haiki sugumba tawraga sima punishment phangani aro police mini na koi garjani ha se kunna bi dam ta ngai se koi kian kangan dana bagi mong da koi si chathajar pani koina chang poda ngang ni hongna koi police ka koi public relationship hanaba ngang ni tamboraga yin chawra kanda police ta cooperation biba ira lo se karino se khanga bi dam ta MCPCR ge chairperson Sumita Balana phongdorakpada angang singda karigumba makhal amatagi ayetpa pibidaba angang singbungakpi senabiba makhoi buthak wangna thambiba amadi fazana yengsinbibagi pandamda amadi police station singda case amaga mari lenana lakpa angang singda aki akhang pokhandana masagi marolda translator yaudana masana chingnaba leitana thauna fana fazana haidok chaba ngamnabagi environment adu sembigadabani haibagi pandamda Child friendly police station asi hangdokpani haiki Listener police ki constitutional duty sing ase tawbada any kind of crime angangi mari leina ba any kind of kaino sing apagi mari leina ba thabak sing se lakpa matamda apagi yamna laina yamna chamba yamna phajaba mongda yamna athuba mongda thabak kudimak lokhatpa ngamagani haibase ai thajaba JAC against the forceful eviction at Tarung Guigailongna Ngasidagi hauna Tarung auto parking da ngarang forest department na lamdam madungi yum amadi dukan sing sidoktuna mafamdu da leiramba miyoi sing tanthokpadubu yaningdaba fututuna matam kaktaba wakat mifam famba hokre mari lenaba department na mangkraba lan thumadugi compensation pinaba sutaksinki JAC gi spokesperson R Kaningdaina DC gi order yaudana forest department na chathakiba thawong adubu pendabu phongdokladuna makhatana hai Thawong adu kanagumba kharana makhoi oizaba fangnan lautunaraga nongma chara tanjariba singi hakmananaba chathakibani umang kannanaba natte mahakna makhatana thawdok adugi matangda chingamadi tamda lairiba CSO singapuna khosamnaduna mangkhraba lanthum adugi mamal hanjindriba fawba changsinba yaba khongjang changsingani haiki aina DC ngodo akoina chala hangba kandadi DC na haibde aina eviction ge order haibase ampau thadokte maramdi Forest Right Act haibge 2005 ki de makhapona koi verification lakani nokoi bo Forest Protection Committee sem gani haidna maji process leibani koi che chang submit tabo loin laikhrabni DC ma RR number loin lei therefore the submit tabo RR number loin lei aduna madu ge process da koina repeatedly haibane masi se koi confirmation amadi laukhige Forest Right Act Committee da koina si market che claim tawdan leibani because High Court na thokiba order to the provision laibigi akoin claim tawjabani koina mat ke haibna te adubo koina masi ge processes laina mokoina hai masi se related out de hai
kari related to means DFO masa mak si masi committee forest right a committee masa mak mana member amani mane represent toribane nominate oiraga madu laina mana khangna tawge haibdi this is something very very communal minority bo harass tawge haibne masi torture tawge haibi intention ne magi se All Manipur Pangal Student Union of Manipur gi khoisai unaraba thaumi singna ngasi lilong mayai lekai da leiba primary health sub center ama staff chang naina kadre haiduna solon sinkre khongjang adugi matangda absum gi president Rasid na hai haukiba July 3 da mahairoi lup asina PHSC asida hakthengna chatuna yengsilubada health center asigi staff ama anidagi hena karaklamdaba thengnaki Numid adu da lairamba staff sing adu da July 4 fawda staff suna kabiduna health center asi mupung fana chalai biu natrabadi laitengi oina laiba ana layeng sangasi solon silagani haiduna laikai miyam yauna haijarami adubu laibak thibadi union asina haijakiba matam fawda hanegi fibam dagi karimata khongdana laibadagi ngasi solon sinbagi khongthang asi lokhalapani haiki Mahak namakha taraduna CMO Thobal amadi CIC Lilongi MO yauna PHSC Lilongbu mathau ningthina tawhanbina basu union amadi miyam galoinana wari sanaki basu lekhrabani adubu ngasi fawba leiriba staff sing fawba kahan bangam dabasi nungaijade maramasina leingak na hiramasigi matangda midyeng changbiu loinana PHSC gi awat apa sing athubo matamda leingak na mensinbiu karigumba masida leingak na tabi daba thoklabadi democratic oiba khongjang sing changsinaba sem saba loire haiki mayam ama thenarakpadagi khoina media gi thongda laikai miyam go tawraga goide runde nan bhoda office tamam sana lakpiduna asam mathom sakhangna tabuk tawbiu laikai gi makoina konbe area da tawgada thawsing tawdana miyamna awa maisa langaga leibasi langan bigana mathom sakhang khangna taw haibu ngasi boda tawraktre de nan hawra ngasi de 10 khoi gi laikai miyam tawraga madi khoi gi organization si tawraga office si solon sin jabne Minor Irrigation Department ki work charge singda ROP 2010 gi wahauda thamapan pay area pi daba adubu pendaba fongdoktuna ngasidagi department asigi employee singna khongjing jangsin ba hokre ngasidagi hauduna department asida fam ki ba wakat mi fam aduda ngasigi laingak mana pandre mamit pandre sinmi singi khusuman mapiganu achau asang singna employee singbu machet tanaba sinbiganu haina thaba placard sing paiki khongjang adu gamari lenana lamfel pata laiba department asigi office da pangthopa paugi mifam amada All Manipur Minor Irrigation Department Employee Association gi General Secretary Hais Baleshwar na haikibada department asigi employee singna fangfam thokpa per year sing lengak na ngai haki ngangduna thamlaga miyambu namthana ba hona basi laibak thibani kumginong matam chana chudabana lawmi singna kokta khut haplingai matam asida department asina khongjang changsilibasi lawmi singi thabak thoram kayada yetana ba hona gani loinana July 15 gi matung dagidi department asigi miyoi khudingma khongjang asida saruk yagani ꯑꯩꯈꯣꯏꯒꯤ ꯁꯤꯟꯃꯤ ꯑꯩꯈꯣꯏꯗ ꯊꯕꯛ ꯁꯨꯖꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯗ ꯐꯪꯐꯝ ꯊꯣꯛꯄꯁꯦ ꯐꯪꯗꯅ ꯅꯥꯊꯩꯔꯒ ꯀꯔꯝꯕ ꯍꯦꯛꯇ ꯀꯌꯥꯃꯨꯛ ꯌꯥꯝ ꯂꯩꯕꯥꯛ ꯀꯣꯏꯕ ꯏꯟꯇꯔꯦꯁꯇ ꯍꯧꯖꯤꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎ ꯂꯥꯛꯀꯗꯧꯔꯦ ꯁꯤꯒꯨꯝꯕ ꯄꯣꯠꯇ ꯂꯩꯕꯥꯛ ꯀꯣꯏꯕ ꯏꯟꯇꯔꯦꯁꯇ ꯁꯤꯖꯤꯟꯅꯈꯤꯕ ꯑꯣꯏꯗꯦ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛꯅ ꯃꯗꯨꯋꯥꯏꯗꯨꯗ ꯀ꯭ꯂꯦꯝ ꯇꯧꯖꯔꯣꯏ ꯃꯗꯨꯗ ꯑꯩꯈꯣꯏꯁꯤ ꯆꯤꯡꯅꯩ ꯍꯥꯏꯗꯅ ꯊꯥꯔꯒ ꯃꯔꯥꯟꯒꯤ ꯃꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯔꯠꯀꯤ ꯋꯥꯌꯦꯜꯗꯤ ꯐꯪꯗ꯭ꯔꯤꯕ ꯑꯗꯨ ꯇ꯭ꯔꯥꯌꯦꯜ ꯆꯠꯊꯔꯤꯕ ꯑꯃꯗ ꯄꯦꯅꯥꯜꯇꯤ ꯍꯥꯟꯅ ꯄꯤꯔꯕ꯭ꯔꯥ ꯀꯩꯅꯣꯗ ꯃꯁꯤꯒꯤ ꯄꯣꯠꯇꯨ ꯃꯁꯤ ꯅꯈꯣꯏꯒꯤ ꯄꯣꯠꯁꯤꯅ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤ ꯄꯣꯠꯁꯦ ꯅꯥꯊꯩꯕꯅꯤ ꯍꯥꯏꯕ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯌꯥꯝ ꯍꯦꯟꯅ ꯋꯥꯔꯧꯖꯔꯤꯁꯤꯅꯤ Sa sanda fuba phawba thingba thamlaba matam asida mioiba amada sa san fubogum puraga warakpana afaba lambida kaidaunungda purakpa ngamloi haina Drug De-Addiction and Alcoholics Cum Rehab Centers Forum of Manipur gi advisor Yambem labana phongdokre ngasi pauna bazar da leiba Jupiter Yambem Center da pangthokpa paumi singa unaba amada mahak namakha taraduna nisa da laichu ba mioi amabu fu chaiduna afaba lambida purakpa kaidaunungda ngamloi ngasi Manipur da Rehabilitation Center kaya angangi tuition center linkhatpagum linkhatnarakliba si tungda afaba oirakloi lengak na hiramasigi matangda kaknaba porom ama semduna thokaningdaba thawdo kaya thoraktanabagi kalhausi haina cheksinwa phongdokhi Drug Rehab Center hangisingsida guideline ama established tawbam changi and that authority lies with the government of Manipur
and more so with the Director of Social Welfare, and they must formulate a program. Hujik soi bangang si rehab center am da treatment tawi ma soi ba sok tabi matang si koi police FIR file tawi tawi FIR file tawi di moi ji sala emi sung police na phagani that much as I want to say. Paumi Singa Unabadu da Sarugya Kiba Forum Secretary Maisam Puspakantana Haikibada Imung Manungi Miyoi Singna Nisa da Laichuraba Manglam Chata Fataba Lichat Chatluraba Kayabo Afabalambida Chathaning Baki Apamba Kayagaloinana Rehabilitation Center da Thazaba Kaya Thamnari Adumakpo Taubal Police Station Mamang da Laiba New Bird Foundation Rehabilitation da June Kuntarukta Miyoi Ama Imung Manung na Thamki Center da Lairaba Matung Nominini Subada Miyoi Adu Center Dudagi Nanthok Tuna Chen and Bahonabada Center Gi Miyoi na Faduna Tamtina Fuba Si Laibak Thibani Amaromda Kanagumba Kanagumbana Asigumba Thaudok Thoklabadi Forum Asigi Helpline number 9632485367 Amade 9862449412 da Pau Pawirangaba Miyamda Appeal Tauki. Mi ma da sai sani ni adu suni sa chawam da kan ba hai se yang warang ngani ma se khoi ni sa cha do mi do da sai sani kallaga di tek tek laung kallabo da chaina ko ne am phajam phangne ba ana smaina phura ga chaira ga sum layeng ga sai gi sendan lambi rom da sum onthorok ko gi phibam su lak pani na mi ji phabagi chang se wa le aduna sigum ma se khoi tawning de. All Manipur selected 2000 candidates Police Constable 2013 batch na haukiba July Nipan da Thabak join Tauhandabagi Pendabu Kholau Galoinana Fam Kiba Wakat Mifam Amada Lakliba July Taragi Hingdagi July Tarani Twig Hing Fawa Numit Nini National Highway Anida Shutdown Taugani Haina Lautokibado Ngarang Ahing posting Pibagi notification Thopi Raklaba Maramna Handokle Haina Loop Asigi President A Binoina Ngasi Manipur Press Club da Pangthokpa Paugi Mifam Amada Fongdokre Mahak da Makha Taraduna Mahai Masing Matik Chana Tamluraba Inkhalakliba Naha Kayagi Matam Amukhanna Manghanbiganu Haina Haiki Like Sukaya Hairaba Naha Singi Punsida Matam Sangna interview Amabu Namzandana Tambiri Basi Matunga di Amona Paliba government any government Tropomatam da Taboxibu Yamna regulated Naina have the Tabo Amabu Matam Sang Queen Namzandana Loisan Bibo Oibu Hainasu Aina Equiki site Tiki Amadi Singi Sinauki site Tiki Amkahana Mediagi Tung the Punduksari. All Manipur Muslim Students Organization Gi Thomi Singna Ngasi Imphal Iski Manung Channa Laiba Ramania School Haktengana Chatuna Yengsin Kray Kongchara Sida School Asigi Awadapa Kaya Tengnaki Kongchara Siga Mari Lenana Organization Asigi Secretary General Yunus Ali Kulakpamna Wafam Kaya Fongdorki Ozasing Su Awadpa Laiba Desk Bench Ki Awadpa Water Tank Ki Awadpa Thangna Singi room extension darkar oi room amada partition pira kandai da marak ta khairaga ngamna na bahai da manage ta uraga hujik lairi aduga loinana dress computer aduga whiteboard projector asina chingba kaya haibasing asi school asigi awat pana pik thalaga lairi paugi marthana te me brega matang lausari Saraswati Coaching Institute, Chingmairong Khongnang Karak Imphal. Admission open. Class 11 Science Foundation Course 2019. Starting of class 15 July. Medical Regular Course for NEET UG 2020. Starting of class 15 July. NEET UG Successful Candidates for 2019. Sanalu Gangmei, Wardo Dilbung Lamkang, Muhammad Nashiruddin Sa, L. Yohenba, Nima Naurem, Kate Stela Devi, Narosa Chabungbam, Chandan Larin Lakpam, Supriya RK, O. Philip. Break Matungda Mayamumuka Nataram Nokchari. State Agricultural Management and Extension Training Institute, Department of Agriculture, Manipur Sinduna, Climate Resilient Agriculture for Ensuring Food Security Haiba Hiramda, Lomi Singtagi Oiba Training Program Ama, Lomi Humfurom na Sarugyaduna, Nasi Pangtokre. Sanjen Thongda Laiba, Directorate of Agriculture ki Farmers Training Hall the Pangtokiba Training Program Aduda, Sarugyakiba Agriculture Department gi, Director in Charge A. Suvasna Haikibada, Matam gi Honglakliba Kongset ki Matung Inna, Mioi Baikoi gi Potok Putokpagi Mawong, Matau Semdokpa, Matautai. Honglakliba ying Asagi Fiba Masiga, Chungsinagadaba, Mahi Marong Taduna, Potok Putok na Bahona Si Haina, Mahak na Mayam gi Puning Chingsen K. Drought se Huzumaki when I officially Lautopa Laitri. Kaino the quick parameter, Kanota Wudawasi, Kanota Drivna officially a drought. Lautwe Habadi later by Quagi, a queen department, a crop I cut up the Quayozic, Lahona community nursing,
दा अखोई मफम मरीद अचौब अखोई हेक्टर फनेयामना थारगा अखोई हेक्टर चहुंगा अमदको अखोई लहोन पीनबा अखोई हुजिक हुजिक थौरांग तौबा हुजरे अखोई ngasi अखोई फील्ड स्टाफ मैम चलगा अखोई हुजिक लहोन की कनोजे तौनबा अखोई अदुगी थबक पाइखतपदि हुजगरे लिलोंग पुलिस स्टेशन की मनुंग चन लेबा लिलोंग अराप्ती इरिल तुरेल की तोरबांदा ओवरडोस ओइगनी हाइना चिंगनबा थौदोक अमदा चाही 18 खक्ता ngairiba निपा मचा अमा लेखिद्रे हाइरी पुलिस तगी फंगबा पाउगी मतुंग इन्ना ngasi अयुक पुंग 10 मखाइरोम ताबदा लेखिद्रबा नुपा मचा सिगा ममानबानिगा थांगलगा पुरंबदगी लेकाई मियामना थेंगनरपने पुलिसना मफम अदुदा चंगसिनबा मतमदा अंगांग अदु तुरेल तोरबांदा तारगा लेरमबने पुलिसना मफम अदुदा थिजिनबदा सिरिंज नंबर 4 नि चिंगनाबा पाउदा चुरुप बोतल अमदी चपल न चिंगबा तारंबा थेंगनखि हाइरी लेखिद्रबा नुपा मचा सिगे हकचांग जेनिम्स की मोक्ता थमख्रे हयेंग अयुक पोस्टमार्टम तौरबा तुंगदा इमुंग मनुंगे मियोय सिंगदा सिनरगनि हाइरी पनबा याबदी ममानबा अनि अदुसु चाही 13 अमसुंग 15 गी अंगांग सिंगनि हाइरी थौदोक्तुगा मरी लेनना पुलिसना मखोय अनिदा वहंग पाहुंग चथग्रे हाइरी National Institute for the Empowerment of Persons with Intellectual Disabilities na State Commissioner for Persons with Disabilities Government of Manipur amadi Relief Center for the Welfare of Differently Abled Person Manipur ani ga khusamnaduna ngasi Manipur Press Club ta disabled oiraba miyoi nifu taret lomda Teaching Learning Method TLM kits sing yenthokpagi thoram pangthokre thoram aduda Captain PD Minister Karam Shyamna phongdokibada miyoi ba amada tangai fadana chendraba yadraba matik mayai मीना मीबु नुक्सिबा सिने ngasi lamdam asida lairiba disabled oiraba sing asi aikoina yengbiduna amade poning thogat piduna hingminaba tarabade makoisu wakal sonthaba khalloi haina phongdokhi Manipur da lairiba organization singsina thidraba hangudraba mating do lawrudragadi kanasu la oe aigi paisa khar puthokpudu natte aigi wakal gi chenbi langbi riba singsina adi maduda share tawraga adi mating pangido adusu achoba contribution amane Thoubal District Leirong Thel Ningel Gram Panchayat na Wildlife and Biodiversity Conservation Committee WBCC Manipur ga khusam naduna ngasi Gram Panchayat asigi manung chanba kakmayai panthoibi laikolda u chara sing thakre thoramadu da Leirong Thel Ningel Gram Panchayat ki pradhan S Itobi Leima pradhan ki nominee S Kumar Maitai upar pradhan N Jogen Ward Member Ichan Devi, WBCC के Secretary General Ningthauzam Romesh, Members Singh Amadi, Gram Panchayat Sige Miyam Singh Su Sarugyaki. Pradhan की nominee S Kumar na phongdorakpada malemda ngasi dai ngasagi khal kairakpana oirakliba fibam asida mateng kharata oinana bahaiduna panchayat asida ngasidagi uchara singh thaba campaign hongdokchabani panchayat asigi lairiba maru koklaba chingi mafam singh dasu uchara singh thakigani Wildlife and Biodiversity Conservation Committee Manipur ki Secretary Ningthauzam Romesh na ngasi ki campaign adu hogdokpaga loinana lamlak ki sa uchek sing kanminasi akoi bigi fibam ngak senduna hausa gi khal kaidana ba honaminasi haiki malem ga ing sai khalasi kairak iba asigi kitang mateng oiba ngamnaba ikoi punna honaminasi aduga Manipur da lairiba gram panchayat chamu humpumathoi asisu lairiba ikoi gi GP asina pami basumaina lairiba gram panchayat ki pradhan sing amadi lairiba jila parishad member sing koigi ward member sing na sumaina akoi khaji khaji mafam gi jaga thabe aba jaga da koi thajalleraga adi prithvi gi ainga sai khan kai pasi kitang mateng toba ngadra haina koi tomnasi ngasi Manipuri Brahman Mahasabha Central Committee Septela Kasar amadi Manipuri Brahman Mahasabha Journal Committee anina punna sinduna Kasar Sonaigi Berabak Part 3 da laiba Sri Sukdev Sarmagi Sri Hari Mandapta Sri Jagannath Dev ki Charot Festival 2019 thoram pangthokre thoram asigi matang da Manohar Mayum Surja Kumar Karma Advisor MBMCC na phongdorakpada joina tariba Brahman Singh amadi aikoina punna laiminarakliba haugalakliba angang sing asina aikoi gi chanabi asibu kauthorakpa lapna laikhraba singa lapnarakpa sing asi muthatnaba amadi aikoi gi chanabi asibu muttanabagi pandamda pangthoklibani koi brahmon matanimna sansa sini brahmon ni tummi na brahmon lai koi dum koina nei re ka akon se lengdana mara chetna leibang ngam mer ka depang ngam mer hairaga matam da khati suma kani
ꯂꯩꯒꯅꯤ ꯈꯦꯇ꯭ꯔꯤ ꯅꯠꯇꯅ ꯕ꯭ꯔꯥꯍꯃꯟꯒꯤ ꯍꯤꯡꯗꯨꯅ ꯂꯩꯕꯤ ꯀꯔꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯑꯃꯁꯨꯡ ꯈꯦꯇ꯭ꯔꯤꯁꯨ ꯕ꯭ꯔꯥꯍꯃꯟ ꯅꯠꯇꯅ ꯀꯔꯝꯍꯥꯏꯅ ꯂꯥꯟꯖꯒꯅꯤ असम की कासार की कमरंगा सकनाई रबी सोशल एक्टिविस्ट थांगजम नेनाथोंबी हौखिबा नोमाइजिंग नुमित्ता लेखिद्रे महाक चही मरीफुनिथोई सुख्रे महाक असम मणिपुरी मैरा पाइबी अपुनबा लोब अम्पाल की एक्टिव मेंबर अमसु ओइरमी मतम की इश्यू कयादा इचंग थौना मियामगिदमक चोंथोक्तुना सरुक यारखिबी नेनाथोंबीना हिंगनिंगाइदा सिटीजन्स फोरम लखीपुरना द ऑल सिटीजन्स अवार्ड 2013 पीदुना इकाई खुमनबोटखी महाकना लेखिदबदा अम्पाल करमगा मैरा पाइबी लुप अमदी आमसु करमगाना नुंगाइतबा फोंदोखरे चही खुदिंगी मणिपुरी स्टूडेंट्स फेडरेशन MSF डिस्ट्रिक्ट कमिटी जिरीबामना सिंधुना क्लास 9 अमदी क्लास 10 की स्पेशल समर कोचिंग क्लास लोइसिनबगी थौरमगा लोइनना लाइरिक फबा महिरोइदा मना मथुम सिन येंथोकपगी थौरम अमा ngasi जिरीबाम म्युनिसिपल काउंसिल कम्युनिटी सेंटर जिरीबाम द पांगथोखरे थौरमदुदा के शरद कुमार सिंह वाइस प्रेसिडेंट मणिपुर फूड एंड इंडस्ट्रीज कॉर्पोरेशन लिमिटेड ना हाइखिबदा जिरी कॉलेज की ओजा सिंगी चही अनि अहुम तोलो फंगदना लेरकपदु मदुगी सैंक्शन सिनरगनी जिरी कॉलेज हौजिक्ति फुल फ्लेजेड ओइरे अदुबो ख्वाइदगी लाइबक थीबदी इम्फालदगी किलोमीटर 2 रोम लापना लैबा ngasiदगी चही 10 रोम ओजा ओइदुना लेरकलबा ओजा सिंगबो ट्रांसफर तौबिगनो मसिदा महिरोइलुप सिंगना अमता ओइना खुसमनरगा थिंगनबा होनसी MSF हेडक्वार्टर की प्रेसिडेंट एन मिलन मैतैना मियाम की थौदांग लौनिंगबा लुप्ति फनायामी अदुबो अमता ओइना पुनसिनबगी वाखलदि लैते मतौ करमना पुनसिनगदगे मतौ करमना खाइदोख्रिबनो नोंमता कनाना सुमदुगी मरमदा वा हौदोक्ते हाइना हाइखि All Manipur Students Organization MSU Khongjom Brasna Silaga Branch Asina Konba Mafam Singi Lairik Faba Mahairoi Singda ngasi achamba mana mathum sing piduna pongning thogatpagi thoram ama Khongjomda laiba Lalit Madhok Sharma High School gi sanabungda pangthokre thoram aduda North East Students Organization NESO gi Secretary General Sinam Prakashna Chief Guest MSU Mayailoi Sange HSRD Secretary Bruce Pebamna President amadi Khongjom Standard Higher Secondary School gi Principal L Shamananda Slopeland Public School Khongjom gi Principal N Babulin amadi Lalit Madhov High School की Headmaster T.H. Ingochana Guest of Honor Sing oina sarugyaki Thauramadu President oikiba Bruce Pebam na haikibada ngasigi mahairoi singda thajaba yamna thamle khunai asi manglom da puge natraga maning halange haibasi asigi mahairoi oiriba singi khutta loina lei MSU na larik faba sing puning thogaliba sisu mating leiba khunai ama semnabagi pandamdani haiki Manipur Lenga की Disaster Management Institute Relief Disaster Management Department na senduna Disaster Management gi matangda nongmagi oiba training program ama ngasi Chawyaima Higher Secondary School Thobal da pangthokre Khangaudana mahausa gi oiba thokaning da bathodok sing UR haba ichau thokpa ma dia sokapan kaya thokpa matamda kari cheksin thorang sing lokhat kadage haiba kaya utuna ताकिबा थौरमदुदा सरुक यारदुना स्टेट डिजास्टर रेस्पॉन्स फोर्स मणिपुर की सब टीम ऑफिसर कम कमांडर ओ अचौबना फोंदोरकपदा मणिपुर असि अर्थक्वेक जोन अमा ओइबा मरमना मिपुम खुदिंगदा हिरम असिगी मतंगदा अवेयरनेस पीबा तंगाई फदे खनबना असिगुम्बा ट्रेनिंग प्रोग्राम असि पाइखतपने मणिपुर की ओइना स्कूल कुंदा ट्रेनिंग असि पांगथोकनबा खंगलकपना हौखिबा अप्रैल 3 दगी स्कूल दा चतुना ट्रेनिंग प्रोग्राम असि चथरपने Ngasigi thauramadu school asigi principal L Damodar amadi students union ki advisor W Johnny galonna mahiroi kya susarugyaki Paugi marthana temba break amaga muklausari Nationwide number 1 oirakliba UNI Consultancy Private Limited na lowest package ta security amadi local guarantor piduna India ge khanaba state singda NRI quota da MBBS tamnaba amadi foreign countries singda MBBS tamnaba gi pandam da SBI gi on campus educational loan da natna lupa lakh amaga listing nimpu scholarship su second semester dagi semester khudingma ki phanghangani free year tickets na traga lupa listing nimpu banga gi relaxation gi damak ngasi mag youth library club uripok polem laikai gi mayok na badalai ba corporate office ta lak piduna ngasi contact of you hena kupamarol gidama contact of you 7005092567 amasung 9007778647 akhoi gi website www.247ununi.com break ke matung da miyeng tabiri basingbo amukhana taram nokchari makhataba pau pizari Irek Bam Gram Panchayat Nambol CD Block Bisnupur District ki oiba social audit gram sabha lisingani taranipan taramapan for MGNRE GS amadi PMAYG Manipur Social Audit Agency na senduna
Bamon Mandop Santi Bazar Leimaramda ngasi pangthokre. District Social Auditor Bisnupur Thonaujan Panchakumarna Social Audit Agency ki maikaidigi miyamna thabak subada thamoi sengna thabak subiyu. Thabak surabasu sudrabasu accounta paisa changjarakani haibagi wakhalonda thabak leithokpa tawiganu. Madu tawriba makai aikhoi chawkhatpa ngamloi. Miyamna Gram Sabha Ward Sabha chithadana saruk yabiyu. MGNRE GS ki thabak ningthina sunabagi hainabi thaminasi chawkhatpa lamdam ama ohensi haiki. ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯔꯛꯑꯒ ꯃꯣꯏꯒꯤ ꯁꯨꯐꯝ ꯊꯣꯛꯄ ꯉꯥꯏꯍꯥꯛ ꯑꯦꯇꯦꯟꯗꯦꯟꯁꯀꯤ ꯇꯥꯏꯞꯇ ꯊꯣꯛꯂꯛꯄꯒꯤ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯃ ꯑꯦꯕ꯭ꯔꯤ ꯖꯤꯄꯤꯗ ꯎꯕꯁꯦ ꯃꯁꯤꯁꯤꯃꯇꯪꯗꯤ ꯃꯦꯗꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯇꯦꯡ ꯂꯧꯖꯔꯒ ꯃꯁꯤꯁꯤꯃꯇꯪꯗꯤ ꯃꯌꯥꯝꯁꯨ ꯏꯁꯥꯒꯤ ꯈꯨꯡꯒꯪ ꯏꯔꯩꯀꯥꯏ ꯆꯥꯎꯈꯠꯂꯛꯅꯕ ꯊꯕꯛꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯃꯄꯨꯡ ꯐꯥꯅ ꯁꯨꯕꯤꯌꯣꯁꯦ ꯑꯩ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡ ꯃꯁꯤꯁꯤꯃꯗꯤ ꯂꯩꯕꯤꯔꯤꯕ ꯖꯣꯕ ꯀꯥꯔꯗ ꯑꯦꯕ꯭ꯔꯤ ꯍꯣꯜꯗꯔꯁꯤꯡꯗ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯑꯣꯜ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯤꯁꯤꯃꯇꯪꯗꯤ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯑꯣꯗꯤꯠꯀꯤ ꯁꯥꯏꯠꯇꯒꯤ ꯃꯁꯤꯁꯤꯃꯗ ꯔꯤꯀ꯭ꯋꯦꯁ ꯑꯣꯏ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒ ꯍꯦꯟꯅ ꯐꯕ ꯆꯥꯎꯈꯠꯄ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯕ ꯂꯥꯛꯏꯕ ꯐꯟꯗꯤꯡꯁꯤꯡꯁꯤꯅ ꯍꯦꯟꯅ ꯏꯝꯄ꯭ꯔꯨꯚ ꯂꯩꯔꯒ ꯖꯤꯄꯤꯗꯨꯕꯨ ꯆꯥꯎꯈꯠꯂꯒ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯈꯨꯡꯒꯪꯁꯤꯡꯁꯤꯗ ꯁꯤꯇꯤ ꯑꯃꯗꯧꯅ ꯂꯩꯕ ꯌꯥꯕꯒꯤ ꯂꯦꯚꯦꯜꯗꯤ ꯌꯧꯔꯛꯑꯕꯅꯦ ꯊꯥꯗꯔꯤ ꯄꯩꯁꯥꯁꯤꯅ ꯑꯗꯣ ꯌꯧꯕ ꯉꯝꯗ꯭ꯔꯤꯁꯦ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯤꯡꯗꯒꯤꯗꯤ ꯑꯣꯏꯕ ꯉꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯦ. Jenims Hospital Pharmacy Association amani Jenims Blood Bank anina khusamnaduna blood donation camp tama ngasi Jenims Blood Bank da pangthokre. Ngasi pangthokiba donation camp atuda punnamioi marifuromna idan tawkhe. Thauramadu mari lenana Jenims Pharmacy Association Organization Secretary Yaikhom Romesna Athu akai matamda mi lejitaba patient singna I darkar leirakpa matamda thengnariba khudongchadaba sing adu khajitang oirabasu kokhanabagi pandamda blood donation camp asi pangthokpani haina haikhe. ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯗ ꯁꯤ ꯑꯅꯥꯕꯁꯤꯡ ꯑꯩꯈꯣꯏ ꯄꯤꯕ ꯉꯝꯗꯕ ꯁꯤꯡꯖꯟꯕ ꯉꯝꯗꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯦꯡꯅꯖꯩ ꯃꯁꯤꯒꯤ ꯃꯈꯣꯏꯁꯤꯡ ꯄꯦꯁꯦꯟꯁꯤꯡ ꯑꯗꯨꯗ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯗꯣꯅꯦꯁꯟ ꯀꯦꯝ ꯑꯁꯤ ꯁꯤꯟꯖꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯈꯔ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯔꯁꯨ ꯕ꯭ꯂꯗꯀꯤ ꯑꯩꯈꯣꯏꯒꯤ ꯏꯒꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯖꯒꯗ꯭ꯔꯥꯅ ꯈꯟꯖꯕꯒꯤ ꯇꯧꯖꯕꯅꯤ. Jawaharlal Nehru Manipur Dance Academy na sinduna numit nini chatharakpa Ratha Yatra gi thauram ngasi loisinkhre. Loisinbagi thauram adu academy asiki mandopta nupa pala amasung nupi pala Jaidev Chongba amasung JNMDA gi mahiroi singna chali paring utkhi. Agro amadi horticulture gi polam sing matam pumbada inau nauna fanghanabagi pandamda nauna saba Freshes Fresh ngasi Manipur SFAC gi project coordinator MS Khaidemna sangaduna miyamda sinakre. Sangabagi thauramadu ga mari lenana MS Khaidemna haikibada ngasi sangariba Freshes Fresh asina Manipur gi lawmi singna puthokliba polam sing matam sangna liduna thamba amadi miyamda laina fanganba ngamlagani. Vegetable thabani khangde processing tawbini khangde sidaiikoina bank ka tie up tawraga aikoina sendoi yaudana senpon bagi scheme ama aikoina paijari adugo loina na sidai da leiba farmer mayam si vegetable growers singsi mayan punsal lerga moina farmers producers company ama sema matam dasu aikoina mateng pangbigani. Inga ingen helaba fawba kumgi nong tadabana kum kangba haibadu oiragadra mi paiba faunoriba lawmi singi thamoida asigum laba chiraba matamda ngallingai ipaipu singi matamdagi nong lauduna sembiba mapugi mafamda leibaga sigi awaba si kopiyu haiduna ngasi lining amadi ina yokhatpa punba malem layam kangleipa khwairamban ima kaithelgi ima sing amadi wangu laifamgi ima sing amadi khunja singa loinana wangu salai theki laikonda Kumgi nong chuhan biro haina ira thauni ga loinana nong lawbagi thauram ama pangthokre.
Hausa Mok Sanamagi Pau from Bigani. All Manipur Taekwondo Association Amtana Sinduna Tha Sigi Taret Tagi Hauduna Kumalampak Indoor Stadium da Pangthorakpa Tara Mangalak Suba Governors Taekwondo Cup Manipur Lisingani Taramapan Nasi Loisin Kray. Loisin Bagi Thoramadu Manipur Legislative Assembly Speaker Y Kem Channa Chief Guest Amtagi President Bobby Waikomna President Amadi OSD Transport Cum Joint Director PH Vizen Kumarna Grace of Honor Oina Sarugyaduna Loisin Kray. Numit Mari ni Chumna Chatharakpa tournament aduda punna team Tara Tarukna Sarugyaduna Pangthoki. Sports Authority of India Saina Gold Tara Mari Silver Taret Bronze Tara Nipan punna medal Chaniga Humfu Tara Taret Lauduna second runners up taki. NSA na Gold Tara Taret Silver Tara Mari Bronze punna medal Chahumga Kunipan Lauduna first runners up aduga UTA na Gold Tara Taret Silver Kunithoi amadi Bronze Kun Taret punna medal Chamriga Tara Taret Lauduna overall champion oikre. Thauram Loisinbada Chief Guest ki warol piraduna Speaker Y Khemchan na fongdorakpada India ki sports ki powerhouse ni hainariba state asida players singi talent uthoknaba tanja oina state level ki thakta pangthokpa tournament asi association asina chahi anirak pangthokpa si thagatningai ni haike mahak na makha tana fongdorakpada state asigi lairiba players singi khudong cha nabagi damak state budget hengkat handuna sports policy asi semdokpa dakar oire haina fongdoki Manipur से भारत पुंबदा Manipur मिंग ताकबा दुंबा स्टेट अमनी अदुबो सगे स्पोर्ट्स की वजह से एक पिकपगी प्लेयर्स ने कहीं को हना हुआ मसी जो आई फील वेरी अनफॉर्चुनेट अदना नसी लाइबा स्टेट सी सानारो सी इंप्रूवमेंट अमदी क्वालिटी सी एंगाना स्टेट की वजह से अदुगा Manipur की स्टेट स्पोर्ट्स पॉलिसी सो हाना लेनबदगी हौदोपगी मथौ तारे ngasi nungtin phone kiba pauche singda kari kari maru pau yaw kibagi habdo mayam puna ming tamina se Pandam FPS automation launch tokre beneficiary sing masagi phangphang thokpa chakthum jap chana phanglagani Chief Minister Central Leader Singna Chief Minister Sinbagi Wakat Latna Thamkre. Ikang Chak Tang Bayabagi Awaba Mayok Naringaida MLA Singna Delhi de Nungai Nalethokpa Miyam Usitabani. Kurai Kendragi Miyam Gicheng Fangdriwa Makai Aina Thangziluba Kongthang Handokloi Susindro. Pausel CM na Fair Price Soap Automation Launch Tokre. Mama Mapa Singna Macha Singda Ladiba Talent Khangna Afaba Lambida Puna Bohona Si Siam. Area Amadi Talab Ki Senfam Khangan Gadabani. Kangla Pau Mukhya Mantri na Fair Price Soap Automation Haldokre. Chayet Ariba Border Pillar Mari Funithoi joint survey Horagani Mukhya Mantri. Bongbal Khulda Sakang da Bakulai Paiba Singna Village Chief Yauna Ani Kaptuna Hanamle. IM gi Kadar Ama Imphal Police Station dagi Nanthokuna Chenkre. Loiselakpada Maru Iba Pamuka Napizari. Biometric ki kuthangda miyam da cheng phanganaba thorang tawba sina beneficiary singda chingnaba leiraroi haina Chief Minister N Biren na phongdokre Nongkham Satang Village sa yungba border pillar number Mari Funithoi gi chayet naribagi matangda hayeng tamu gi DC yauna joint survey ama chatharagani haina Chief Minister N Biren na phongdokre Kurai Kendragi Nafsagi Makada Piri Bacheng Laurage Haina MLA L Susindro Masayauna Contractor ni Haiba L Hemantagi New Check on the Laiba Any Enterprises Tiva Chatlubada Office Tiva Fangdabadagi Miam Khoisauna Kray Amadi Imphal Police Station Dagi NASIAN IM gi Maru Iba Miyo Yama Ngasi Nongalam Daida Nanthokuna Chen Kray Chingnaba Mafam Singda Paksana Thiba Humagi Thabak Chathakray Ngasigi wenadi matang asida Manipuri Paulo Sanjare Paumiyang Tabiri Bamayam Punimampu ASHAPRIYA Namukana Kurumjari.